ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯐꯣꯟꯗꯒꯤ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯁꯤꯝ ꯀꯥꯔꯗꯀꯤ ꯃꯇꯦꯡꯅ ꯏꯟꯇꯔꯅꯦꯠ ꯑꯃꯁꯨꯡ ꯚꯣꯏꯁ ꯀꯣꯜꯒꯤ ꯁꯥꯔꯚꯤꯁꯁꯤꯡ ꯐꯪꯕ ꯈꯛꯇ ꯅꯠꯇꯅ ꯄ꯭ꯔꯤꯄꯦꯗ ꯑꯃꯁꯨꯡ ꯄꯣꯁꯄꯦꯗ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯝꯒꯤ ꯑꯣꯞꯁꯟꯁꯤꯡ ꯇꯥꯕꯤꯔꯝꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯝ ꯍꯥꯏꯔꯤꯕ ꯑꯣꯞꯁꯟ ꯑꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯥꯕ ꯐꯪꯂꯤ꯫ ꯄ꯭ꯔꯤꯄꯦꯗ ꯑꯃꯁꯨꯡ ꯄꯣꯁꯄꯦꯗ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯥꯡꯖꯕ ꯂꯣꯏꯅꯅ ꯄ꯭ꯔꯤꯄꯦꯗ ꯑꯃꯁꯨꯡ ꯄꯣꯁꯄꯦꯗ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯦꯟꯇꯛꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯄ꯭ꯔꯤꯄꯦꯗ ꯍꯥꯏꯅ ꯈꯪꯅꯕ ꯁꯤꯝ ꯀꯥꯔꯗꯀꯤ ꯑꯣꯞꯁꯟ ꯑꯁꯤꯃꯛ ꯁꯤꯖꯤꯟꯅꯔꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯄ꯭ꯔꯤꯄꯦꯗ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯚꯣꯏꯁ ꯀꯣꯜ, ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯃꯗꯤ ꯗꯦꯇꯥꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯥꯡꯖꯧꯅꯅ ꯄꯩꯁꯥ ꯄꯤꯊꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯅꯅ ꯄꯣꯁꯄꯦꯗ ꯍꯥꯏꯔꯤꯕ ꯁꯤꯝ ꯀꯥꯔꯗ ꯑꯁꯤꯒꯤ ꯃꯈꯜꯗꯗꯤ ꯚꯣꯏꯁ ꯀꯣꯜ, ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯃꯁꯨꯡ ꯗꯦꯇꯥꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯤꯂꯤꯡ ꯁꯥꯏꯀꯜ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯔꯖꯦꯁ ꯈꯔꯒ ꯂꯣꯏꯅꯅ ꯐꯤꯁꯅꯆꯤꯡꯕ ꯈꯔ ꯄꯤꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯁꯤꯝꯁꯤꯡ ꯑꯗꯨꯕꯨ ꯄꯣꯁꯄꯦꯗ ꯍꯥꯏꯔꯒ ꯈꯪꯅꯔꯤ꯫ ꯄ꯭ꯔꯤꯄꯦꯗ ꯑꯃꯁꯨꯡ ꯄꯣꯁꯄꯦꯗ ꯍꯥꯏꯔꯤꯕ ꯁꯤꯝ ꯀꯥꯔꯗ ꯃꯈꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯥꯡꯖꯕ ꯀꯌా ꯑꯃ ꯂꯩꯔꯤ꯫ ꯑꯍꯥꯟꯕꯗ ꯄ꯭ꯔꯤꯄꯦꯗ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯤꯝ ꯀꯥꯔꯗ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯕꯗ ꯑꯍꯥꯟꯕꯗ ꯀꯣꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯕ ꯑꯁꯤꯅꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯌꯥꯝ ꯌꯥꯝꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯤꯆꯥꯔꯖ ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯞꯄ ꯄꯥꯝꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯦꯅꯦꯖ ꯇꯧꯕꯒꯤ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯗꯣꯝꯗ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯇꯝ ꯑꯇꯦꯟꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ, ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥ ꯑꯃꯈꯛꯇꯒꯤ ꯍꯧꯔꯒ ꯊꯥ 2-3 ꯐꯥꯎꯕꯇꯪ ꯑꯣꯏꯅ ꯑꯗꯣꯝꯅ ꯔꯤꯆꯥꯔꯖ ꯀꯥꯞꯇꯨꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯇꯥꯏꯝꯒꯤꯗꯃꯛꯇ ꯔꯤꯆꯥꯔꯖ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟꯁꯤꯡ ꯎꯕ ꯐꯪꯂꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯅ ꯔꯤꯆꯥꯔꯖꯀꯤ ꯑꯣꯞꯁꯟꯁꯤꯡ ꯑꯁꯤ ꯑꯄꯤꯛꯄ ꯃꯃꯜꯗꯒꯤꯅ ꯑꯆꯧꯕ ꯃꯃꯜ ꯐꯥꯎꯕ ꯑꯃꯗꯤ ꯑꯇꯦꯟꯕ ꯃꯇꯝꯗꯒꯤꯅ ꯑꯁꯥꯡꯕ ꯃꯇꯝ ꯐꯥꯎꯕꯗ ꯁ꯭ꯋꯤꯆ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯄꯦꯗꯀꯤ ꯁꯤꯝ ꯀꯥꯔꯗꯁꯤꯡꯗ ꯎꯕ ꯐꯪꯂꯤ꯫ ꯄ꯭ꯔꯤꯄꯦꯗ ꯁꯤꯝ ꯀꯥꯔꯗ ꯄꯥꯏꯕꯁꯤꯡꯒꯤ ꯃꯥꯡꯖꯕ ꯈꯔꯗꯪ ꯍꯥꯏꯖꯔꯕꯗ ꯑꯍꯥꯟꯕꯗ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯂꯤꯃꯤꯇꯦꯗ ꯑꯣꯏꯕ ꯑꯁꯤꯅꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯣꯝꯅ ꯔꯤꯆꯥꯔꯖ ꯇꯧꯔꯤꯕ ꯕꯦꯂꯦꯟꯁꯁꯤꯡ ꯑꯗꯨ ꯂꯣꯏꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯗꯣꯝꯅ ꯀꯣꯜ ꯇꯧꯕ, ꯇꯦꯛꯁ ꯃꯦꯁꯦꯖ ꯊꯥꯕ ꯅꯠꯇ꯭ꯔꯒꯅ ꯗꯦꯇꯥꯅꯆꯤꯡꯕꯁꯤꯡ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗꯒꯤ ꯂꯦꯞꯈꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯑꯁꯤꯅꯤ꯫ ꯂꯣꯏꯅꯅ ꯀ꯭ꯔꯦꯗꯤꯠꯀꯤ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯂꯧꯁꯤꯟꯗꯨꯅ ꯄꯨꯁꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟꯁꯤꯡ ꯑꯁꯤꯁꯨ ꯄ꯭ꯔꯤꯄꯦꯗ ꯁꯤꯝꯁꯤꯡꯗ ꯎꯕ ꯐꯪꯗꯦ꯫ ꯂꯣꯏꯅꯅ ꯍꯥꯌꯔ ꯀꯣꯁ ꯍꯥꯏꯕꯗꯤ ꯀꯣꯜ ꯇꯧꯕ, ꯗꯦꯇꯥ ꯅꯠꯇ꯭ꯔꯒꯅ ꯇꯦꯛꯁ ꯃꯦꯁꯦꯖ ꯊꯥꯕꯒꯤ ꯄ꯭ꯔꯥꯏꯁ ꯑꯁꯤ ꯄꯣꯁꯄꯦꯗꯁꯤꯡꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯈꯔ ꯃꯈꯩ ꯋꯥꯡꯕ ꯑꯃꯁꯨꯡ ꯃꯃꯜ ꯌꯥꯝꯕ ꯑꯁꯤꯁꯨ ꯃꯥꯡꯖꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯂꯤꯃꯤꯇꯦꯗ ꯌꯨꯖ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯄꯦꯗꯀꯤ ꯁꯤꯝꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯆꯠꯇ ꯄꯟꯖꯈꯤꯕꯒꯨꯝꯅ ꯁꯔꯚꯤꯁ ꯂꯣꯏꯈ꯭ꯔꯕ ꯃꯇꯝꯗ ꯃꯈꯥ ꯇꯥꯅ ꯀꯟꯇꯤꯅ꯭ꯌꯨꯗ ꯁꯔꯚꯤꯁ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ, ꯂꯣꯏꯅꯅ ꯑꯀꯛꯅꯕ ꯃꯇꯝ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯇꯥꯏꯝ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯂꯤꯃꯤꯇꯦꯗ ꯑꯣꯏꯍꯟꯕ ꯑꯁꯤ ꯄ꯭ꯔꯤꯄꯦꯗ ꯁꯤꯝ ꯄꯥꯏꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯃꯔꯤꯁꯨꯕꯗ ꯄ꯭ꯔꯤꯄꯦꯗꯀꯤ ꯁꯤꯝ ꯄꯥꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯦꯇꯥ ꯔꯣꯜ ꯑꯣꯚꯔ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯗꯦꯇꯥ ꯔꯣꯜ ꯑꯣꯚꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯗꯣꯝꯅ ꯔꯤꯆꯥꯔꯖ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ 1 GB, 1.5 GB ꯅꯠꯇ꯭ꯔꯒꯅ 2 GB, 3 GB ꯐꯥꯎꯕꯒꯤ ꯏꯟꯇꯔꯅꯦꯠꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯂꯣꯏꯍꯧꯗꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯖꯤꯟꯅꯕ ꯉꯝꯍꯧꯗꯕꯁꯤꯡ ꯑꯗꯨ ꯅꯣꯡꯃꯒꯤ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯇꯥꯔꯛꯄ ꯊꯥ ꯑꯗꯨꯗ ꯄꯨꯊꯕ ꯌꯥꯕꯒꯤ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯒ ꯄꯨꯊꯗꯨꯅ ꯃꯊꯪꯒꯤ ꯊꯥꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄ꯭ꯔꯤꯄꯦꯗꯀꯤ ꯁꯤꯝꯁꯤꯡꯗ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯃꯊꯪ ꯇꯥꯔꯛꯄꯗ ꯄꯣꯁꯄꯦꯗ ꯍꯥꯏꯔꯤꯕ ꯁꯤꯝ ꯃꯈꯜ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨꯡ ꯀꯥꯟꯅꯕ ꯈꯔꯗꯪ ꯍꯥꯏꯖꯔꯕꯗ ꯑꯍꯥꯟꯕꯗ ꯁꯔꯚꯤꯁ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯔꯤꯆꯥꯔꯖ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯅ ꯂꯣꯏꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯑꯗꯨ ꯂꯣꯏꯈꯤꯕ ꯇꯥꯔꯒꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯣꯝꯒꯤ ꯐꯣꯟ ꯇꯧꯕ, ꯗꯦꯇꯥ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯇꯦꯛꯁ ꯃꯦꯁꯦꯖꯅꯆꯤꯡꯕꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄ꯭ꯔꯤꯄꯦꯗꯀꯤ ꯁꯤꯝꯁꯤꯡꯗ ꯎꯕ ꯐꯪꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯄ꯭ꯔꯤꯄꯦꯗ ꯁꯤꯝ ꯁꯤꯖꯤꯟꯅꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯕꯟꯗꯜ ꯑꯣꯏꯕ ꯁꯔꯚꯤꯁꯁꯤꯡ ꯂꯥꯛꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯣꯝꯅ ꯇꯧꯔꯤꯕ ꯔꯤꯆꯥꯔꯖ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯗ
ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕ, ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯁꯦꯌꯔꯤꯡ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯜꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯤꯕ OTT ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯒꯤ ꯁꯔꯚꯤꯁꯁꯤꯡꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯄꯔꯛꯁ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯃꯈꯜ ꯑꯃꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯂꯣ ꯀꯣꯁ ꯑꯣꯏꯕ ꯑꯁꯤꯅꯤ꯫ ꯄ꯭ꯔꯤꯄꯦꯗ ꯁꯤꯝꯁꯤꯡꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯀꯣꯜ ꯇꯧꯕ, ꯃꯦꯁꯦꯖ ꯊꯥꯕ ꯅꯠꯇ꯭ꯔꯒꯅ ꯗꯦꯇꯥ ꯁꯤꯖꯤꯟꯅꯕꯒꯤ ꯃꯃꯜ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯄ꯭ꯔꯤꯄꯦꯗ ꯁꯤꯝꯁꯤꯡꯗꯒꯤ ꯄꯣꯁꯄꯦꯗꯀꯤ ꯁꯤꯝꯁꯤꯡꯅ ꯍꯣꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯁꯨ ꯄꯣꯁꯄꯦꯗ ꯁꯤꯖꯤꯟꯅꯕꯁꯤꯡꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯄ꯭ꯔꯤꯄꯦꯗꯇꯒꯤ ꯄꯣꯁꯄꯦꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯔꯤꯕ ꯑꯁꯤ ꯗꯦꯇꯥ ꯔꯣꯜ ꯑꯣꯚꯔ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯆꯔꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣꯝꯒꯤ ꯅꯣꯡꯃꯒꯤ ꯗꯦꯇꯥꯒꯤ ꯂꯤꯃꯤꯠ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯍꯧꯗꯕ ꯅꯠꯇ꯭ꯔꯒꯅ ꯂꯦꯝꯍꯧꯕ ꯀꯌꯥ ꯂꯩꯕ ꯇꯥꯔꯒꯁꯨ ꯆꯠꯂꯤꯕ ꯊꯥ ꯑꯗꯨꯗ ꯂꯦꯝꯍꯧꯔꯤꯕ ꯗꯦꯇꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯊꯪꯒꯤ ꯊꯥ ꯑꯣꯜꯂꯛꯄꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯎꯖꯔꯕ ꯗꯦꯇꯥ ꯄꯦꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯝꯍꯧꯕ ꯗꯦꯇꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯂꯞ ꯄꯨꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯑꯁꯤꯒꯨꯝꯅ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯦꯇꯥꯁꯤꯡ ꯑꯁꯤꯕꯨ ꯂꯦꯝꯍꯧꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯨꯊꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯗꯦꯇꯥ ꯔꯣꯜ ꯑꯣꯚꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯣꯁꯄꯦꯗ ꯁꯤꯝꯁꯤꯡꯗ ꯎꯕ ꯐꯪꯂꯤ꯫ ꯄꯣꯁꯄꯦꯗ ꯁꯤꯝ ꯁꯤꯖꯤꯟꯅꯕꯒꯤ ꯃꯥꯡꯖꯕ ꯈꯔꯗꯪ ꯍꯥꯏꯖꯔꯕꯗ ꯑꯍꯥꯟꯕꯗ ꯑꯀꯛꯅꯕ ꯃꯇꯝ ꯈꯔꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯇꯥꯏꯝ ꯑꯃꯒꯤꯗꯃꯛꯇ ꯀꯣꯟꯇ꯭ꯔꯦꯛ ꯇꯧꯅꯕ ꯑꯁꯤꯅꯤ꯫ ꯄ꯭ꯔꯤꯄꯦꯗꯀꯤ ꯁꯤꯝ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯊꯥ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯅꯤ ꯄꯥꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯆꯥꯔꯖ ꯇꯧꯕ ꯌꯥꯔꯒꯁꯨ ꯄꯣꯁꯄꯦꯗꯀꯤꯗꯃꯛꯇꯗꯤ ꯊꯥ 6, ꯆꯍꯤ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ ꯃꯇꯝ ꯁꯥꯡꯅ ꯀꯣꯟꯇ꯭ꯔꯦꯛ ꯏꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯁꯤꯝ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯃꯈꯜ ꯑꯃ ꯄꯤꯔꯤ꯫ ꯑꯅꯤꯁꯨꯕꯗ ꯃꯥꯡꯖꯧꯅꯅ ꯀꯣꯜ, ꯗꯦꯇꯥ, ꯇꯦꯛꯁꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯥ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯕꯤꯜ ꯑꯗꯨ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯜ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯃꯥꯎꯟꯇ ꯂꯥꯛꯄ ꯍꯥꯏꯕ ꯑꯁꯤꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯁꯨ ꯃꯥꯡꯖꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕꯒꯤ ꯆꯥꯡ ꯋꯥꯠꯄ ꯍꯥꯏꯕꯗꯤ ꯔꯤꯆꯥꯔꯖꯀꯤ ꯑꯦꯃꯥꯎꯟꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯤꯄꯦꯗꯀꯤ ꯄ꯭ꯂꯥꯟꯁꯤꯡꯗ $199ꯒꯤ ꯀꯥꯞꯄꯝꯕ ꯑꯗꯨ $299ꯗ ꯑꯣꯟꯈꯠꯄ ꯌꯥꯕ, $299ꯗ ꯀꯥꯞꯄꯝꯕ ꯑꯗꯨ $199ꯗ ꯍꯟꯊꯔꯛꯄ ꯌꯥꯕꯅꯆꯤꯡꯕꯒꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯄꯣꯁꯄꯦꯗꯀꯤ ꯁꯤꯝꯁꯤꯡꯗꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯁꯝꯂꯞꯅ ꯍꯥꯏꯖꯔꯕꯗ ꯄ꯭ꯔꯤꯄꯦꯗꯀꯤ ꯄ꯭ꯂꯥꯟꯁꯤꯡꯗ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯂꯣꯏꯅꯅ ꯔꯤꯆꯥꯔꯖꯀꯤ ꯑꯦꯃꯥꯎꯟꯁꯤꯡ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯏꯁꯥꯒꯤ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯑꯃꯁꯨꯡ ꯀꯟꯚꯤꯅꯦꯟꯠ ꯑꯣꯏꯒꯗꯕ ꯃꯑꯣꯡꯗ ꯔꯤꯆꯥꯔꯖ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯄꯦꯗꯀꯤ ꯁꯤꯝꯁꯤꯡꯗ ꯎꯕ ꯐꯪꯂꯤ꯫ ꯂꯣꯏꯅꯅ ꯄꯣꯁꯄꯦꯗꯀꯤ ꯁꯤꯝꯁꯤꯡꯗꯅ ꯑꯦꯛꯁꯇ꯭ꯔꯥ ꯐꯤꯆꯔꯁ ꯀꯌꯥꯒ ꯂꯣꯏꯅꯅ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯁꯦꯌꯔꯤꯡ ꯇꯧꯕ ꯌꯥꯕ, ꯗꯦꯇꯥ ꯔꯣꯜ ꯑꯣꯚꯔ ꯇꯧꯕ ꯌꯥꯕꯅꯆꯤꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯣꯁꯄꯦꯗꯀꯤ ꯁꯤꯝꯁꯤꯡꯗ ꯎꯕ ꯐꯪꯂꯤ꯫ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯁꯤꯝ ꯃꯈꯜ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯄ꯭ꯔꯤꯄꯦꯗ ꯍꯥꯏꯔꯤꯕ ꯑꯣꯞꯁꯟ ꯑꯁꯤꯅ ꯍꯦꯟꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯕꯤꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯅꯤꯡꯖꯩ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯕꯤꯔꯤꯕ ꯁꯤꯝ ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯄ꯭ꯔꯤꯄꯦꯗ ꯅꯠꯇ꯭ꯔꯒꯅ ꯄꯣꯁꯄꯦꯗꯀꯤ ꯑꯣꯞꯁꯟꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯤꯝ ꯀꯥꯔꯗ ꯁꯤꯖꯤꯟꯅꯕꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯄ꯭ꯔꯤꯄꯦꯗ ꯅꯠꯇ꯭ꯔꯒꯅ ꯄꯣꯁꯄꯦꯗꯀꯤ ꯁꯤꯝ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯤꯆꯔꯁ ꯑꯃꯇꯪ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯆꯔ ꯑꯃꯃꯝꯇꯪꯒ ꯉꯁꯤꯒꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯑꯗꯣꯝꯒꯤ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯄꯤꯕ ꯑꯣꯏꯅ ꯀꯃꯦꯟꯠ ꯑꯃꯃꯝꯇꯪ ꯏꯕꯤꯔꯝꯃꯨ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯄ꯭ꯔꯤꯄꯦꯗꯀꯤ ꯁꯤꯝ ꯑꯃꯁꯨꯡ ꯄꯣꯁꯄꯦꯗꯀꯤ ꯁꯤꯝ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯂꯣꯏꯅꯅ ꯄ꯭ꯔꯤꯄꯦꯗ ꯑꯃꯁꯨꯡ ꯄꯣꯁꯄꯦꯗꯀꯤ ꯁꯤꯝꯁꯤꯡꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯥꯡꯖꯕꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯑꯃꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯇꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫